Kwakta si piraga ay tuti sing piro hebegi nate tuti gidam tadi scheme ma khoi je kam kan pa di sadong scheme sarang part scheme kan pa khalagni asida natala NDB gi makhada Kwakta municipality da khwairi saw scheme ma lupa karo tawang sang sagadori madugi scheme dun lag matam nadi whole Kwakta da natala Moirang ke nagi atai jaga da so ising gi problem le ro se ai da thamjaningi One number 3 ne 4 ne 6 ne ahum ma PIRE ado handak ai da tai du so Vidhan Sabha ge election je kabaga ai ne miyam da hai gi bagi matungina tangta da bol authok pani ado gai tang traunga da hai ba gram panchayat da mafam ahum one number 8 one number 2 one number 5 asida su natana municipality da su same siga samana da ahum hut pani thega da hayeng evening da on ataga hangsit morning da du su ising pirani asida su natana ramjan gi ising di municipality ki oiladi akhoi da nan chacharuba turelu dudagi akhoi fully Kwakta apudna ising piba ngamani abi thajaba leire maramdi akhoi da matam du sengiba maramdi sahi 10 hena sinamdraba adumlaba source lofam turelu gi aduma reservoir do sahi 13 manga moina sengbiramdraba fut 8 hena luram phom do khoi nan satlaga CCB ina thajaraga Kwakta gi municipality projam yang pullaga akhoi madu lokthokre je adu ising na pek thanna reservoir do leire adu dang asi angle pipe ama khaktang watana mayam da PIGADABA angle pipe do hojik lobu sakri phal dagi madu poragadi madu hapagadi Kwakta municipality da ising ni problem le roina aisi su thamjage ramjam gi wai hojik pi tu wel je electric pump tha da lobu ising ni masi sina emergency oina adu mathak khoi pi do je tu wel je swain thanam go do banate sidai da khoi tanki sarakini tanki du da filter hapakani ada reservoir ama leraka baduida masigi tubel sigi sahi kun gi guarantee ne ising se walo heda masida pi be ising je si da ba ya ya de se akoi gi technical kamu certificate pi raka da madu akoi ising ge praja da head over tok doi de Are you all my personal dreams? Ka khibaga kari masagi magi laikai gi imung munung gi phiyam ho leiram giro i hujug ji Ramzan tha sigi yenga Kwakta parja ising phangdabi ade ising wahan ba Ramzan tha da ising gi awat pa lehin ba yade haina tamona khambi raga ngasi koi sidai de hen pam hulaga hujug ji ising mayam season nare sigi hen pam sina hujug ji phangda se yam dabda gum thong cha mamuki mayadi sina adum season naba yagani phangani na khalle aduga hen pump sil leitreng mamang da khoi gari leiba mina khukha gi chalaga gari gi sing holi leitabi mina lei adu kana gumba paisa khudong cha daba si isa mang ne theng bari ni ising di laksan ba paisa di he leitaba imung munu awa ba khudong cha don laikai gi khara khudong cha ba mina Ramzan tha da de mating pang na busyaw ising gi damak ta awa ba se adu ki matik nangi mamang da khoi haingai leitana nangi adu yamna nuai jare tamo ko yamna khoi wang thagatsari matung chu tamo hanjal hanjan mai pak ko doi so ne hek thambi pho mai pak ko do oi biu ha ba ko tune bor ni pi jari tamo de Are you all my personal? Ai ki
chahi khudingi ising ware na ising gari amani yalamaga hekta toki hana ka hirba emire su digi ka da sing na su dat phat taw male moina tawrisi handakti ising ji direct usi da dia koi yam harawe angang nupi angang sing su yam harawe si piraga ai tuti sing piro hebegi nate tuti gi dawta dis khwaidai sawba NDB gi makhada Kwakta municipality da lupa crore tawng sang sagadori madugi scheme dun la matam nedi whole Kwakta da natana gram panchayat municipality da natana Moirang ke nagi atai jaga da so ising gi problem le ro se ai da thamjaningi maramdi haiba project se state government paisa nate NDB gi makhada ni aduna project se adunga pallu hebegi ai thajabu su lei sidi ai thamjaningi